National Sports University ki mapung fawa Vice Chancellor amadi den nathubada lauduna Imphal da famanduna mathau tohonba hawallagani haina Kiran Rijiju na haikre. Baby Sanagi JAC na kaukiba pung nifunipan gi General Strike chathari. Khongjang Loi Singh na Chief Minister amadi Principal Lanthoni gi mitang mai thakre. School amadi Institute Singda Teachers Day pangthokpada Joint Students Coordinating Committee na thingba thamkre. Amadi RIMS ke hostel da laiduna Dr. Tamliba Mahairoi Singh yen sangda tin yawi haibagi wahauda ngasi ayuk Mahairoi Singh irang hawakre. Times of Manipuri Pauming, Dabiriba Mampanapu, ASHAPRIYA Taram Nokcheri, Nasigi Maruba Pausing, Miam Namachakaina Pizari. National Sports University ki Mapung Fawa Vice Chancellor Amadi Din Lauduna, Imphal da Famduna, Tabakawa Lagane. Hauzik Ladiba University Asigi Semgat Sagat Pagi Kongzel Tapliba Si Ying Sinduna, Tabak Yang Nachat Nava, Imphal da Hekhan Kibera, Review Mapangtok Lagani Haina, Union Minister of Youth Affairs and Sports Independent In Charge, Kiran Rijiju na Fongdokre. Union Minister Kiran Rijiju na ngase kautrokta laiba hauzik semgat sagatpagi thabak chathariba National Sports University gi hauzik oiriba fibam haktengnana yengsinba loinana mahakna Sports Minister ama oina thabak paibadagi state asida lakpa ahanba official visit amane maru oina hauzik paikhaliba National Sports University gi hauzik oiriba progress asi haktengnana yengsinba lakpane mafam aduda laiba fibam haktengnana yengsile ahanbada lamgi chayet naba lairambadu hauzik leitre Kautrukta Semgat Liba University asigi Semgat Sagat Pagi Thabak Khongjel Tapliba Sigi Maram Khanganaba Ministry gi Secretary da Athubada Review Mifama Mafamnaba Pautak Pikre. University asigi Tang Taba Vice Chancellor ama Imphal da Famanaba Gidamak Regular Vice Chancellor amadi Din Launaba Honaragani Haiki. Thauramadu ki mangoinana Union Minister na Kumalampakta Laiba Sports Complex ta ahanba oina chatuna Mafam do the Laiba Sports ki infrastructure sing fibam kupna yengsinki. State asida ban blockade taubiganu ban blockade tauba sina state asigi chawka thaurang paikhatpada achauba khurau thangba mo ehele. Bharat ke Prime Minister Narendra Modi na North East ke state sing asibo chawkhatnaba akanba meeting ama changduna lairi haina Youth Affairs and Sports ke Union Minister of State Independent Charge Kiran Rijiju na fongdokre. Wafamasi ngasi takil da laiba Sai North East Regional Center Imphal da nauna handokpa synthetic football turf ama handokpaga mari leinana pangthokpa thauram amada fongdokibane. Sai NERC Imphal na sinduna pangthokpa thauram aduda sarugyakiba Union Minister na makha taraduna lamdamasi mahausagi fazaba kaya lairiba state amane. Adugi sumathakta Bharat ki sana khonabagi lamdasu state asigi sanaroi kayana achaubo fida ama kanduna leire. Malem gi oina sana khonabada Bharat gi oina saruk yabada state asigi sanaroi sing masing yamna yauri loinana medal kaya supurakle. Center lengangna state asida sports ki infrastructure kaya matam gachuna bomongda semgatnaba akan mathabak paikhatle. Khelo India Fit India haina Prime Minister na hogdoktuna mating laiba sanaroi kaya puthoknaba honariba sida ban blockade tauba si afaba thabak nate. Democracy chatpa laibak amanina chatningba chatpa ngangningba ngangba yabagi hakti lei adubu hak adu sijanabagi miyamgi oiba punsida achauba chaitheng pigadaba agitation di taudabana hena fai masina state asigi chawkhat khongthangda achauba khurau thangba mo ohele. North East ki state sing asi hena chawkhatnaba Prime Minister Narendra Modi na akhanaba thaurang kaya paikhatle. Hiram kayada chawkhatnaba manglan kaya sumangle asigumba thabak kaya se thabak to onthoknaba hotnaringai cherakta miyamgi punsida akaiba piba thaudok sing taugumsi haiki. I will not accept further delay in National Sports University progress. It must begin as soon as possible. The present temporary manner in which National Sports University is being run is not being properly run because of not proper support getting from all corners. So I will honestly admit today, when I am coming here to meet you all,
that there has been delay on the part of the Ministry of Youth Affairs and Sports, which I will rectify immediately. For appointment of the regular Vice Chancellor of the National Sports University to be stationed in Imphal. We cannot have the Vice Chancellor in Delhi to look after the university here. Within short time, we will adopt all official procedure to have full-time Vice Chancellor and the deans, all the important deans of the student welfare, deans of the School of Sports Science, Sports Medicine, Sports Technology, Sports Management, all important deans will be appointed very soon so that we can start all the faculty functioning. Union Minister of State Independent Charge Kiran Rijiju Namaka Taraduna. Mathang tada New Delhi da Varaki Tungan State Singe Sports Minister Singe Mifamama Pangtokane. Mifamaduda Malim Yoina Sana Konaba Singda Mai Mana Fangduna Lakpa Sanaroi Singna Varat Kilaimaida Tunglaba Mikup Aduda Mafam Aduda Incentive Award Sing Pinaba Kanaragane. Masida Natana State Kisu Haiba Tauranga Sitonaba Ministry Gimaigadi Kanahalagane. Chahi Karagi Matungda Lakadaba International Tournament Kayada Varatna Medal Masing Yamna Launaba Ministry Nakan Batorang Paikale Haiki. All the sports ministers का conference हम बुलाने वाला है दिल्ली में और उसमें निर्णय होगा those players who win the medals the cash prize must be given on the spot उसको delay नहीं होना चाहिए ये every state government must take decision हम लोग डिसीजन ले लिया है गवर्नमेंट ऑफ इंडिया से और हम लोग देने के लिए शुरू कर दिया है Harautelda Semga Sagaliba National Sports University Gifibam Nasi Youth Affairs and Sports ke Union Minister of State Kiran Rijiju na Hakthengnana Yengsilamba adubo National Sports University Harautel Protection Committee NSU HSPC na thagat pofongdorokli haina committee asina thadorok cherol man hairakle NSU HSPC ke General Secretary Case Alexander na khoyek piduna thadorok cherol asina makhatana Komalapakta temporary campus oiduna school class Tauribasi, Atubada Sports University Asigi Semga Sagapagi Tabak Loisin Biduna, permanent campus ta Hongzinava Haizarubada, Tabak to Ontok Nabagi Tazaba Piramki, Loinana, Committee Amadi Maika Yasong Gemiamna, Sports University Asi Saba Loisinava Honavada, Pangbaya Bamatengsu, Pangani Haidi. Amaromda Maming Tagi Oina Ladiba National Sports University Asigi Semga Sagatpagi Tabak Atubada Loisin Biduna, Laifam Topa Infrastructure Amadi Manpower Sing Tamduna, Mapung Pana Matau Tohanbinaba, Mahairoilub De Samna Union Minister of State for Youth Affairs and Sports Independent in Charge, Kiran Rijizuda Ngarang Memorandum Biduna Taksen Kray. Mahairoilub Asigi Secretary Publicity and Propaganda Filemcha Baleshwar Mangangna, Kuyek Biduna Thadorokpa Cherola Mada. Lamdamasigi Sanaroi Singna, Sana Konabagi Lamdamasigi Danatana, India gi Mingchet Purakliba Cebu Sakhambiduna, India government na Sports University si Lamdamasida Kudol Tamlakibani. Adubu Semga Sagatpagi Tabak Mangan Isam Sam Dana Laibana, Pumnamak, Maming Tagi Oina Kumalampakta University si Chalairi. Maramaduna Tubada Semga Sagatpagi Tabak Loisin Biu. University ama Oibagi Laifam Topa Vice Chancellor, Registrar, Amadiata Staff Sing Hapiu, Loinana, Makataba Tabak Lobagi Interview Sing, Kumalapakta Hangliba University Asigi temporary campus asida Tobu Haidi. Baby Sanami Sigamari Lenina Sem Kiba JAC Nangarang Ayuk Pung Taruk Tagi Hauduna, Chathariba, Manipur Pumbagi Oiba Pung Nifunipan ge General Strike na Nasisu, Mau Sagi Punsida Chauna Kaiba Pikre, Adumakpu, Toidokpa Tokaning daba Pam daba Togdok Topagi Paudi Latre. Banasigi Nini Chanma Numita State Asigi Konung Oiba Imfalgi Mafam Ayambada, Bangi Mami Chauna Taki. Nakalamaromda Pung Nifunipangi Banasina Nomagi Suraga Nomlaga Imung Puriba Miyoi Kianadi, Banasina Piriba Chaitengi Matanga Tongan Tongan Mot Kaya Tamnaraki. Ado ban tawrisi akhoi yaning de bok khoi nong thu thawra chaja bani na ko sidi yam noi te nong tang tawra te pai ni ni chi khile lo lai ba khoi di thaba uju sura chaja ba khoi di ya dab ne khoi ma pan thola uji thawri thawbu ji kai gi noi ba yum di chai su lai bani na nong sura chaja bani na adu da khoi thol taw ya dan mi thoe nong mai sura chai ba khoi di yang ma jar sa ni nong man ban ne ga ne yum da lai ba ma tam su lai ni de nong mai gi yang khai cha mam lem ba do
ꯑꯗꯒꯤ ꯕꯟ ꯂꯣꯏꯔꯁꯨ ꯁꯨꯝ ꯈꯣꯡꯅ ꯁꯨꯝ ꯂꯥꯛꯏꯃꯤ ꯑꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯣꯏ ꯇꯧꯕꯕꯨꯗꯤ ꯆꯨꯝꯕꯕꯨꯗꯤꯀꯣ ꯕꯟ ꯂꯣꯏꯔꯤꯁꯦ ꯑꯗ ꯇꯧꯔꯤꯁꯤꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯂꯥꯏꯔꯕ ꯃꯌꯥꯝꯗꯤꯕꯀꯣ ꯐꯖꯅ ꯋꯥꯔꯦ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡꯐꯥꯎꯗꯤ ꯊꯣꯛꯂꯛꯇꯦ ꯂꯥꯛꯇꯦ ꯑꯗꯣ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯁꯤꯗꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯁꯤꯅꯤ ꯁꯤꯗꯩ बेबी सनामिसिगी मायोक्ता जेएसी ना चंगसिलिबा पुंग निफु निपानगी जनरल स्ट्राइक मनुंगदा ngasi nungtil thangmaiban sinam lekaida khongjang sagutpa singna chief minister n biren amadi standard roval higher secondary school gi principal landhoni gi mitam mai thaduna khongjang changsin khrei khongjang changsin ki bas sing aduna pen dabagi kholaw kaya su lauki amaromda singjamai chinga makha mai snam lekaida su khongjang noi singna cm biren gi mitam mai thakhi Chathariba pung nefunipan ge Manipur pumbagi general strike asibu saugaladuna ngasi Imphal West district ki Khumbong amadi Khaidem gi Maira Paibi singna Khumbong bazar da wakan mifam chathaki khongjang aduda saruk yakiba singna athubo matam gi manungda mahairoi baby sanami sigi langla langjin puthou case asi CBI da sinau haiba kholaw singlauki Baby sanami sigi achumba langla langjin puthopiyo amadi fajen kiba JAC gi miyoi sing condition amata yaudana thado hangna mana ingkhol gi Maira Paibi amadi mana ingkhol youth development association na wakan mifam fam khrei JAC na lawrakpa firepta loop asina mapung fana sagot kani haina phungdokhrei Amaromda Women's Welfare Association Langdum na sinduna soibung kaithelda wakan mifam fam khrei Association asigi Assistant Secretary Arambam Bala Leimana tha ama helaba fawda laikitrabi and baby sanami sida chenaba miyoi amata puthoktuna chairak pidaba haibasi lenga kasige sonbane achumba puthokpagi mahutta miyamgi hongnam thanaba honaba lepkadabani haiki Hauji athuba matamda ngasi nongmani ni sigi manungda baby sana ichanapi baby sana sigi mihatpa mi ase sarkarna puthokpiyu adu natragadi akhoi baby sanagi ihau khuding makta akhoi ju saruk ya jagani haina phongdoksari Pungne Funipan ge general strike na Thobal district ta yamna chawna kaiba pikre district asigi maru oiba kaithel sing from nakide dukan sing thonglo nakhe passenger gari sing chena kide loina nangase ayu gari pok bazar thongkhongda ima iben singna misi asigi langla langjin puthou amade chenaba sing cherak piu haina general strike asibu sawatuna lambi thingbagi khongjang jangsengkhe yari pok khoirom apunba nupi lupna su ngasi khoiromda baby sana misi ge chumba langla langjin puthou haina wakan mi famke wakan me famaduda sarugya kibiti hais ibem chana phongdorokpada mama oibi signa baby sanagi misi icha makta thokpani haina khale athubada misi asiga chumba langla langjin puthokuna chenaba sing matik chaba chairak piyu haike wakan me famadugi saruka moina baby sana misi yaningde achumba wayel fangalu haiba kholaw kaya sulauki Kaching district tasu general strike asina chawna kaiba pikre General strike asina maram oiraga Kaching kaithel yauna district asigi tongan ba kaithel sing khuntak lan sikhe mi punba gari sing chena khide lanai amadi lenga ki school sing kana khidre General strike asibu sogaladuna Kaching kaithel apunba imalup amadi m suna sinduna Kaching kaithel da imai bel singna wakan me fam ke wakan me fam aduda saruk yarambi ima amana phongdorokpada baby sanagi misi asigi asengba chungba langla langjin puthoktriba fawba Kaching kaithel apunba imalupna baby sanagi JAC na changsilakpa khongjang khuding makta hanba leitana sawatkhigane thaudokase minister MLA gi macha masu singda thoklam labade paisa piraga waroi sin purakpa yagadra macha kaina bagi awa maisa langliba mama mapada police na nauna statement pinanaba khangalakpa thawong asi yaningde atuba matamda mara leiba sing puthoktuna maral gi oiba chap chaba charak piu haiki mapa mama aduda kari misi mina chuk thana masa masigi chuk thamoi songna leirima matam sida hauji sibo moibo masa adugi misi du hayu nasa ari noina neiraga iskonda sibane hayu haibo arthaji karibno ba akoi masi yaningte Manipur pumbada and baby sana chanu gi mihat yaningde achumba bayal puthoktuna waroi sinpura u haibagi pandamda JAC na kaukiba pungni funipan ge general strike Jiribam district tasu chawna mamita ke ngasi nini chanba numita su Jiribam da leiba school sing thonglon ke dukan sing hangna khide gari sing chen bagi changwat ke
Amaramda Jiribam District Police na thokaning-daba thodok thoktanaba mafam khudingda ngak senduna laiki. Hauzik faubadi pamdaba thodok thokpagi pau leite. Paugi marthana teme break matang lauzari. Sheer dreams in her eyes. Dreams to fly. Dream to bring a smile. Thanks AHM for making our dreams come true. AHM, a complete air hostess training institute. Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi no food item singi mahok kangla bada ngauroi do kana bu leibu Kangla. Break matungda maya mutaram nokchari makhata ba pau pizari. Lanjen naruraba baby sanagi mu manung gi miyoi sing mayumda halakrai. Police na chin hangbada mateng piroi dabana leite. Mahak mirot nate. Tawbatabu statement piba matamda miyam khangna CSO sing yauna media gi mamangda pige haina laikhidraba and baby sanagi pokpa and tom chowna paumi singa una bada phongdokrai. Hojik leriba wana agi mukta khangbiriba mayamgi zamta kanto biriba mo silaga sangbiriba jende leibiri singje thadok piro mosi thadok paga aingongi statement apam tandok bibiani togmusung mamangda inani statement anirak pikibadu CBI je sinraga CBI ne pare hai banu mito aduno ngamada isa ge sorat mathom mangam pangthok chanaba togmu sem masamak tai norong khumjari ai isa ge maisa khang ngamdre semna tangai phadana isa mangni khalaga yaraga di agi isa gi lalalangi si puthokpada bateng pangbi boina CBI je sinaba sem asim tangdi thawai haksang yauna tobiu aduna matungda di ima ibien sing mera paibi khara phamba khotpa ka gi tobda thugai ba khugai bi tobiginu masung ai busu miro ta hanbiginu kuchen chelhem biginu miro tona kuchen chembai pamjate isa sidabagi adukki mati wana khangjeribani Baby Sanami Sigi Matangda Chief Minister and Birena Makhatana Tumina Laisilabadi Governor da Memorandum Piduna Taksilagani Haina JAC gi Convener in Charge El Ganeshwarina Koyek Piduna Thadoropa Cherolamana Fundoroklei Cherola Cinemakatana, Haujik Chathariba General Strike Asibu, Santi Oibamongda, Mapung Fana Sogapi Bagidama, Laybak Miambo, Taubimal Kambo Cheri. Pumno Magasiki Matakta, JAC and Imu Manunga Pambagi Matungina, KSSC State Government na, CBI da Atuba Matamda Sinabiu. Fazin Kiba JAC Mioy Sing Atubada condition Amata Yaudana, Tadokadabane. Masida Sunatana, JAC Mioy Sing Police na Fana Bakoitan Tanariba Sisulepiu. Loina JAC na Taliba demand sing Fangriba Fauba, Makata Nakan Makongjang Kaya Chang Sing Kigani Haiki. Lakadoriba September Gitang Manga Asida Manipuri Ladiba School Amadi Institute Singda Teachers Day Pangtokpada JSCC Joint Students Coordinating Committee na Thingba Thamle Haina Ngasi JSCC gi convener Peter Laishram na Fongdokrai Ngasi MSU office ta pangthokiba Paumi Singa Unaba Amada Peter Laishram na Makhatana Ngasi gi mirol asida Oza amadi Mahairoi ani gi marakta luxury gift sing pinabada hidana duna leiriba sina Oza amadi Mahairoi gi marakta leiba nungsinabagi mari adu athiboi no hale Lairaba Mahairoi Singdi, Ozagi Minungsi, Fanglaroidra, Highway Choba, Wahang Amatolakpadagi, Joint Students Coordinating Committee na Kongtanga Siloklapane. Amoromda Haukiba August ki Tangkuman Panda, Smart Universal Academy da, School Adugi Secretary na, Mahairoi Animu Tamtiba Moongda, Pukibagi Tawongadu, JSCC gi Maikai Digi, Akan Mamiyang Changlagani Haiki. September 5, the institution sing the Teachers Day, Tawbagi. Adi tawgadaba leramagasu adu tawbidanaba media thongda haijari haibadi September 5 ta
institution khudimakta teachers day tawbada athingba thamle na JC site gi haijari issue thokiba khoi smart universal academy da mahero anibu aduki matik tamthina phuba haidi yengnabada phuba dona adumaina phugi bagi thong adu akanba miyeng sangani na joint student coordination committee site gi media thong da thamjare Rims के हॉस्टल द लेदुना डॉक्टर तमलिबा महिरोई सिंगेन सांगदा तीन यावी हाइबगी वाहौदा ngasi ayuk mahiroi singna irang horakre ngarang hostel da leiba mahiroi singna chak chaba haunarapa matamda ensang da tin yaurakpadagi khoisaunaraba mahiroi sing ngasi A block tamna pendaba kholau sing lauduna khongjang changsingke khongjang aduda saruk yakiba mahiroi singna mamang da leiramba cook lauthokraga housing NGO amana hostel gi chak ensang thongbagi thabak paidi sendongi da makhallaga thabak tawbana ningthina chak ensang pide mamang da su NGO si lauthoknaba kayara khaikhrabasu ngasi fawba lauthoktana thamle adubu atuba matamda matik chadaba NGO si lauthokhigadabani haiki कई छात्र में सुबह हाँ लंच की मैं ये डिनर की हावनो स्वच्छ भारत मिशन की मखादा जिरीबाम डिस्ट्रिक्ट के जाकुराधोर अमदी बोरोबेक्रा ग्राम पंचायत सिंगदा सागदबा टॉयलेट सारमद्रे अमदी वाचेट नाखारे हाइना पाउचे सिंगदे यावरकपदुगी मतंगदा कॉन्ट्रैक्टर ओइरिबा चोंगथाम समर्जितना महाक्ति फजना अमदी नियम चुमना साखी हाइना फोंदोखरे ngasi jiribam gi babuprada leiba jiri news network JNN conference hall da pangthokiba paugi mifam amada chongtham samarjit singna SBM gi makhada toilet sabagi sel lauthokraga saramdre haiduna mahaki ming yaurakpa duda pendaduna sengdoke haiduna press meet adu pangthokpani haike jakurador gi mafam da toilet saramba aduda mafam adugi member amagi khuthangda tauraga sakhe masa satuna sakiba duda amotpa ama fawa toramde तौरंबा तारबदी मधु अमुक साउ हाइरबसु सागे चेलोय हाइना फुंदोके महाकना मखाताना बोरोइखाल साबुगात अमदी बाबुखाल की लिस्ट यावबा मियोय कुंतरुक की टॉयलेट साब चटपदा मफम अदुगी ग्राम पंचायत मेंबर गोपेश्वर सिंहना लिस्ट अदुदा यावरिबा मियोय सिंह अदु मफम अदुदा लैत्रे हेलगा ग्राम पंचायत की मफम अमदा लैख्रे हाइरकपदगी मथक थोंबा सिंह तानरगा मखोइना हाइरकपगी मतुंग इना मखोइन लैरिबा हिलगाट ग्राम पंचायत एरिया की लैंगांग पोकपीदा पुन्ना मियोय कुंतर रोमगी साविखे मियाम द चतुना येंगलुसी हाइरबसु येंगलुसी हाइना फोंदोके हिलगाट जीपी की मनुंदा सम एक चपचाव मसिंग हाइजेबो नमजदरे चौरांगना निफु मंगा अमा गुंबा ऑर्डर फुंजगी अद हाइबा जीपी सिदा चतु मतंगा बोरेखाल की मेंबर गोपेश्वर सिंहगा उनजरोई उनबदुदा गोपेश्वर न महाई मी सिंगसिदी बोरेखाल सबुखा बाबुखाल अमुता लेत्रे लेंगांग कुपीदा गुलार थोरना हुंतोगा लोइना लेग्रे अदना हाइना हाइबदगी आइन ऑफिशियल को फाउनर मतुंदा अदुदी मसा मसान लेबा जगादा साबियु वने न ताकिरपदगी आई हाइबा हिलगा जीपी दसु उत्तरक साजगी हिलगा जीपी द लेबा सारिबे लेटेंसिंग हौजिमक हौजी सिजनरी मैम पुनः जमीनरगा यमीनरगसु नंगसु अकाइबे लेदे इना लांजगी दबना हाइगद्रा अदना मसाइगी लाइब थिबो थोदोमदि मिंगबो यावब्रबनिना तुम कोइ दबना तुम कोइना बदनाम सि लेतरम इसादि कोक्सनमगदमुता मसाइनि मीडिया के थोंद सैकोक्सन उखरोल डिस्ट्रिक्ट के मनुंग चनबा फोंगेर अमदी सांगसक्ता चाही नौरिबा महिरोय अहुम लालहौलुप अमदा यावहनबगिदमक पूना बहोनरंबदगी ngarang numidang tara suba AR amadi police ki kanguna TM Kasom Velestagi kanbangam kre pawasina hai kanbangam khraba angang ahum adugi manungda amana litan police station ki manung chanba lamkhai khunau village da leiba EE Academy gi mahiroine aduga mahiroi ani aduna Kamjong district ki manung chanbana leiba Goodwill Christian School gi mahiroine chahi tara humdoidagi tara mari fawgi manung da leiba mahiroi sing adu Ukhrul district tagi ngakane makoi ahum ngarang nungthil pung anirom taba matamdagi thiba khangdana leiringaida tara suba AR amadi litan police ki kanguna TM Kasom village ta lakpa gari sing check tawbagi thabak chathabada Imphal tamna lakpa DI registration number MN6L 5960 gi maningda angang ahum adu tonglaga leirambadagi kanmangam kibani hairi
Masa mau foba tinjang kaijang daba mating mga leiba khunai ama oihanabagi pandamda United People's Front Manipur na lamdamasigi tongan ba district ki manung hanjinba mafam singda ana layengi khudong chaba fanganaba changsilakpa khongjangi saruk amoina Directorate of Ayush ki meeting makhada front asina Kasom Kulen Village Authority ka kusamna duna Imphal dagi kilometer chatruka nifu humdoi chatlaga leiba Kamjong district ki manung chan na leiba Kasom Kulenda nomagi oiba lem na layeng magi tharamuma pangthokrai ngasi Directorate of Ayush ki medical team saruk yaduna pangthokiba thawramaduda khulgi ahan sing yauna chahi nauriba angang sing layeng maga loinana hidak langtaksu lemni genthoke thawramasiga mari lenana UPF Manipur gi President W second na hai mating mga leiba masak thokpa khunayamo ehenbada nada yektana masa mau fana leiba mathoktai maram aduna front asina lamdamasigi tongan ba district singda Directorate of Ayush ka kusamnaduna lemna layeng magi kem kaya pangthoktuna lakle Masigi saruk amo oina Kasom Kulenda pangthokpani haiki Singapore game sing Manipur ki tongan ba sing amasung tangbi mafam singda aikoi mafam kaya amonda akoi pangthuk chagani haiba wafam sing ase akoi na thamjari maru oina ngasi ki simlaba ana laing gi khudong chaba si landam sigi leminari ba sininaw si ahalamal si chhatra sati kwai punamakta United People Front UPF magai digi akoi na angam ba ana laing gi khudong chaba khara du mayam ta koi na bijaba si da landam sigi nuksi jaraba ahalamal sing ima sing sininaw kwai punamang na cooperation pibi bigidamakta hana na thakchari Miyoi Johum Hena Lem Nalayang Fangan Kiba Medical Camp Tatuda Kang the Gisantokpa Lena Sing the Gingak Toknaba Beladona Yon Tokpa Amadi Hidagasi Mataukaram Nachagani Haimena Chingbasu Kunja Sing the Kanganki Medical Camp Tatuda Laying Balakiba Kunja Singna Kulasida Mamangda Medical Camp Kapang Tokre Adubo Ngasi Lakliba Dr. Singna Ningtina Kunja Singidamak Tawiriba Sigumna Tawikide Masigidamak Lakliba Dr. Timasi Tagatli Haraduna Asigumba manung hanjinba mafam singda lemna ana layengi khudong chaba kaya fanganba si yamna nungaiba fawi haiba yauna wafam kaya thamlakhi Masam saji duga ikoi hujik yeng ngai la kusi bibi yeng ngai na lakne yo angang hujik kan arum laina hawa duga kari haisara yam leye ado ikoi chatpa ngamdo lam thapani na ko asigum basi chatpa ngamdo na koi lak basi yam ngai de Sebenarnya medical ken lak sida tongjab si nisigi bunna tongjab si facility si maksu phangre har si ai haningo Churachandpur district ke Samulamlan block Saikot Kendra gi manung chanbada laiba khun manga rom gi lifeline oidiba Kaprang dagi Chezang Fawba chaliba kilometer taramanga sangba intervillage road asi fiba masuki matik sokpana chathok chasinda hainingai leitana khudong chadre lambi asi khuladu gi apunba apex body amo oidiba Tuikon Youth Union amade Tuikon Development Committee na khusamnaduna semjinbagi thabak chathare TOMTV ga haktengnana unaba amada Tuikon Youth Union gi active member Elvis Ginminleng na IVRC as Ganpijang Chaipikot Siden Chanan Fai Chejang yauna Tuikot area gi khulkun manga gi imung singi fibam yenglaga lupa chani dagina lupa lesing ama fawba khaina duna semjin bane nongju thagi matamda leikhomna angang singna school chatpada khudong chadaba miron bi mama fawba gari manungda angang unaba yaubana hainingai leitana awaba mayok namba kaya leibadage khun gi chief sing amade khunja sing yauna lambi sing semjin bagi thabak chathabane oiriba fibam asida lengak na minyang changbiduna koilas thajin biyo haina appeal tawrakle Yamwari se rainy season da angang skun kaba natraga satra mayam se gari na su tongba yade ado gari chatlaga su in laga auto sing se adumaina skun chatlabani angang nupi angang singna pregnancy delivery matam da su yamna wai lambi marak tisida lambi nungai mandebagi gari mathak ta su angang pokpa mi yawi adu MLA MP minister MDC even CM fauna khara action loduna si lambi se panangai simbio haina hanna appeal tawjari Manipur da inner line permit chana halu haiduna JCILPS na changsing ki bai hongda Manipur police na irang laksina bohonabada chathakiba ka henba thawongda laikhidraba sapam Robin Hood ki marirak suba lairol chankiba ningsing numit thawram ngasi pangthoktuna laikhidraba lamjingmaira sigi mitamda miyamna hai laikatuna ikai khomna bod khre Robin Hood Foundation Laring Embum Laikai Imphal East na sinduna ngasi nungthil Thobal district ki khangabokta laiba MMRC and Unity Park ta pangthokpa Marirak suba lairon chanba ningsing thawramaduda Robin Hood ki apokpa
Apokpi Manaunupa, JCILPS ki co-convener YK Dhiren, Hanagi convener Ratan Khomdram, MMRC and Unity Park ki chairman Menjar Mangang na luchingduna, Laikhidraba miyamna lamjing maira haina mingthol pikraba asigi mitamda hai laikatuna ikai khumnabot ke. Hai laikat paduda Robin Hood ki imung manung laikai ge miyoi mari mata tongan tongan malup sing ge miyoi amadi mahairoi sing su sarugya ke. Mahaki asigumba sakta mama MMRC and Unity Park Hangabusida, Hambam Javasida, they have Suki Matik Lava Pai Habiduma, Hamjage, Matung Tavadasu, Asigumba, Numisida, Hekat Lekat Dambiduna, Manipuri Jana Mahaki, Tawaina, Atma Santi, or Namapugi, the Lenava, Torumsi Pampupa, Mambo Jagi Haba. Aikoi miyam ga loinana akun ba iho mangai bedona Manipur government na lebasi koi Manipur miyam da aikoi nungai ta ba ma kawi government asi gi sincerity amusung masigi pukchen sengba mito miyan jagi issue sida wat pagumna uri basi aikoi mai kai da gidi sugumlaba bill se ek to onto kanda miyam da sugumlaba mito miyan jagi threat sida gi aikoi Karakadang Rosu, Ganaba, Miam, the Central Hosing Sida, Nipuda Labor Political Party Sing Library Ba, Sarkar Pai Bum Su Pai, Punama, Civil Society, Mam, the Oki, Moment, the Sarga, Sina, Palm, you Pandamasi, no one of the Nasi, Gomen, Sina, Mating Tokpa, Todang, Mokalohonjin, we have Palmado, the CLP the lay. To make green and healthy environment by avoiding the use of plastic, Cyber Wakalonda, launching of solid waste management and single-use plastic-free village ki thoram Haino Bok Namoikhulda Irengbam Gram Panchayat District Swachh Bharat Mission J Bishnupur Haino Bok Young Star Club Haino Bok Mairapaibi amasung Children Club PRDA Haino Bok na sinduna ngasi pangthokre Plastic polam sizinaba toklasi plastic free oiba lamdam ohelasi haiba slogan sing lauduna miyam gi khongchat chat pagaloinana dustbin sing kayasu khenki amade lamtu sengki Loinana campaign asi thabum chupna chathagani hairi PHED Bishnupur gi EE Laishram Gokul Chandra Irengbam Gram Panchayat ki Pradhan Irengbam Gopen Ward member Mutum Sanatomba amadi Soro Khaibam Sanahal Field Assistant PRDA Bishnupurna Maroiba Mithung Lensing oina sarugya ke Pradhan I Gopena lamdam si plastic free oina bohonabada miyamna lawrakliba thodang thaganingai ni haike EEL Gokun Chandrana district sida marirok suboina solid waste management plan horiba Haino bogus sida miyamna plastic ki polam sing mai thabadagi thoklakpa laina sing miyamna ningsing minaduna atai mafam sing da so solid waste management plan hodoklasi haike club ki secretary su oidiba PRDA Bishnupur ge field assistant as Sanahalna plastic free oiba lamdam oibada naha singsu thodang lawrasi haike Mafam chana loishanabagi amola gai chingsi mafam chana thamakanda akhoi loisalakanda lunan ba khongangama oina wi damakta ngasi si September ki tang ahum sdagi horakanda akhoi thama sumna satha jagada badu solid waste management program paikasabani mai thadok pasi da tholaiba maikhu sida da akhoi ki cancer thon ba yaba aduga ahal laman angangda asma gi problem leiba mi singda achuba saitheng ama piba makhan koina khangba ngamdraba yamna sathriba laina kaya tholeba aduga na singasu isa isa gi daida isa isa gi duty khanga ko pollution oil laitaba plastic society ma semada mateng pangminrasi haiba kholawasi ko gi ISTV amadi TOMTV gi mateng lausaraga yamda Paugi Markhana te membre ma lausari Manipur ki ahanba 24/7 cab service oiriba lamjingba cab na ahanba oina miyam gi damakta monsoon offer ama pijari bo offer adudi 5% discount on any trip or any package Akupamorol gi damak contact tobiu Lamjingba cab Nagamapal Rims Road Lamjingba Group Building opposite to Lamjingba Nidhi Limited Imphal Aikhogi phone number 18001027 natraga 8794613154 Half marathon run Ichanupi dama Haksang Kuba Kunai Magidama half marathon run nasibu yaudi Lamthaga from Sendra Sikhundagi New Mini Secretariat DC Office Complex organized by District Administration Bishnupur powered by District Police Bishnupur Open category for all ages men and women Form submission tawbagi aroiba date na September 10, 2019. Kawiragano September 15, 2019. For details, please contact 9378121752. Break matungda makadaba pau pizuri.
Imphal More Lambi Paringi Khudeng Thabi check posta vehicle X-ray machine thambana Lambi Paring asida chatliba miyam amadi gari driver sing awaba kaya mayoknari hiram asida TOMTV gi akhanaba paudamama Imphal More Lambi Paringi Khudeng Thabi check posta vehicle X-ray machine thamdabana Lambi Paring asida chathok chasin tawriba lanai miyoi passenger amadi gari driver singna awaba kaya mayoknare Assam Rifles na check tawbagi thabak chathabada pung maridagi manga phawba matam manghanbata natana gari driver kayadi potchai thangdok thangjin tawriba kuliga pangkhak oiri Imphal More Lambi Paring asida yumthangnariba Myanmar fauraga logi wangmada miyoi kayana mayai kaba nisa sana nongmai khuchu khutla yauna athingba thamkhraba potlam kaya state asida puthorakpa amadi state asida phauduna punabagi maru oiba lambi ama oiduna lakli Madugi mathakta lambi paring asida niyamgi wangmada pusinba amadi puthorakpa potlam kaya amasu police Assam Rifle, NAF amadi custom gi kangbuna phagat pasu leptri. Maram aduna lambi paring asida lairiba check post asida mathau toriba personnel singna ningthina check tawduna niyom kaina pusinba amadi puthorakpa potlam sing phagat pa haiba sisu tawdaba yadraba mathau ama oiri. Taubatapu lambi paring asigi khudeng thabida lairiba Assam Rifle check post da makhal khuding maki gari sing asida purakpa potchai amadi passenger singda amamamta oina ID card yauna check tawbagi thabak chathari hairiba check post asida check tawriba gari singda hablakpa potchai kaya amasu Assam Rifle singna gari driver sing thangdok thangjin tawhalaga check tawbagi thabak chathabana check post lana na bahot na bada passenger singda pung maridagi manga phawba matam manghan bata natana gari driver singda awaba kaya piri Bharat Sarkar gi mari lainaba ministry gi maikai dagi check post asida gari singda haplakpa makhal khuding maki pochai singu yam laina manung mapan phauduna ubangamba vehicle X-ray scanner machine thamnaba thaurang kaya lauthokrabasu ngasi phawba thabakta onthokpagi mahutta chumnagi pochai khaktamak check tawnaba X-ray scanner machine khak thambana miyam gi awaba asi kokhanba ngamdabani hairi Adubu ngasidi madugi ona tainabada oina thokle hojik check post asida lairiba X-ray scanner machine asi chumnagi pochai khaktamak check tawnaba oiramle gari singidi yauramdre Hiramasigi matangda lambi asta chatliba tongan ba driver singna phongdorakpada lambi asta chahi kayadagi gari thaurakpada khudeng thabi check post asi lananaba hotnabada matam kaya ama changduna lakli vehicle X-ray scanner machine laklagadi khara makhai phargani khanaramba adu ngasidi onthokpa haibadu oire check post asta lairiba Assam Rifle singna gari sing check tawnabagidamak tata gari achauba dagi hauraga makhal khuding maki gari sing pochai amamamta oina thangtha halaga check tawduna lairi masida gari thauriba driver kaya amadi lever amagumna chapmana ba mawongda gari dagi pochai thangdok thangjin tawduna X-ray machine manak phawba yamna wana pusinduna check tawhanbagi thabak chathari check post asida checking loiduna sem saba pumloi loiraga gate lana na bahot na bada chaurakna pung mari manga phawba matam kaya lauri masida karigumba laibak thiragana numit ama matam lawbasu yauri nungthilgi matamda lambi asta chatke hairabadi gate asida matam kaya ama lawbana nungthil matamda gari achauba thoriba driver singdi moreda panduna lairi border area ama oibagi check kanbani hairabasu atoppa laibak singda lairiba security singna asigumba awaba kaya asi tawramgadaba mande haina phongdoknarpaga loinana athuba matamda lambi paring asida vehicles X-ray scanner machine thamba pamnari masimak Manipur amadi Bharat laingakna athuba matamgi manungda thabakta onthokpa haibasi achumba khongthang oigani Chatliba thasigi September amadagi taramanga fawba lengaki education department na chathariba observance of Swachhta Pachawda gi sarukamoina Kumbi Sandong Upper Primary School gi
School Management Committee na school asigi campus tarutaran na thamnabagi pandamda cleanliness drive ama ngasi pangthokre. School asigi School Management Committee ki chairperson su oriba Headmaster National Teacher Awardee Khangemam Indra Kumar gi lamjing makhada pangthokiba ngasigi thoramaduda Kumbi Municipal Council ki hanagi Vice Chairperson WC Bobichan Luwang hauzikna Kumbi Ward number 9 ki councillor amadi School Management Committee ki members sing loinana school ki oza sing susarugya ki Pradhan Mantri Ujwala Yojana PMUY scheme ki makhada Kakching Municipal Council ki Ward number 3 ki councillor N Memina Ward asigi manungda leiba imung kunmari da chak thongna gas yenthokre ngase Kakching district ke Kakching YD ningthau parengda leiba N Memi ki yumda pangthokiba gas yenthokpadu da councillor N Memina phongdokibada India ki Prime Minister Narendra Modi na India ki lairaba gas na chak thongba ngamjadaba imung kayada maru oina nupi oibi kayada hakchang sokhalakpa kayabu kokhannabagi pandamda Chak Tongnaba Gas Sing Fanganaba Pradhan Mantri Ujwala Yojana PMUY scheme Paikalibane. Scheme Masina Lamdamasigi Lairaba Imung Kayada Kanaba Kayapiri. Relief Center for the Welfare of Differently Able Persons Manipur Bishnupur Unit na ngasi Kwakta Santong Makha Lekai Gilongmi Singi Labukta Ising Fangankre. Center Sigi Secretary Ningthauzam Lakhi Kanta Singh na Mahaki Maikai Digi Ising Anjin Amadi Thau Puthoptuna Mahak Masayao na chatuna labukta ising chingki. Ikang thokpagi awaba kharada oirabasu tengbang nabagi pandamda ising chingduna nofam kharada mateng pangbane. Masina differently able persons sing na su miyamgi awabada sarugyari bani hari. Bisnupur Commando na Kwakta Bazarda achat awok sing check tobada ngasi ayu pung taramathoi makhai rom taba duwaida aina thingraba PLA gi active worker ni haiba Kwakta Maranglo Ward number 8 tagi MD Siras Elias Boycha Chahi Kuntaret Apopa MD Master Ali Koba Naha Mafare Haire Mangondagi IET Pokai Hanaba remote control ama fagat ki Makatana Wahang Bahong Taunaba Moirang Police Sinakre Haire Ngasi ayu pung amarom taba matamda Lilong Police amadi Anti-Social Element Prevention Youth Committee Lilong Chingkham Makha Lekaina Chatakiba drive ta miyoi ama masagi mayumdagi mayai kaba nisagi polam singa kona na fare faraba miyoi adu Lilong Chingkham Makha Lekaidagi MD BM Anwar Khan apopa laikhidraba MD Samsuruddin Kawi Mangoldagi SP capsule chanipanga humfuhumdoi WY tablet chamaga marifunithoi amadi cup syrup bottle ani fangle Fagalaba polam sing adu kaloina Lilong Police sinakre hairi Hauzika moksana bagi pau from beginning India ki Prime Minister Narendra Modi ki apama matungina nupi macha singi thagwang khatnaba paikhaliba Thauram Beti Bachao Beti Padhao ki saruka moina District Administration Bisnupur amadi SP Bisnupur na kusam naduna lakliba September 15 da icha nupi gi dama khaina mingthonba half marathon ama pangthoklagani Sendra Chingkhong dagi DC office Bisnupur fawba lamjela si chengani Miyamna nupi singi dama khalaga lamjela sida sarukya biyu haina Disney Bisnupur gi chamber da pangthokpa pawgi mifam amada DC Nita Arambamna appeal tokre Asida saruk yabinabagidama praja mayamda aina appeal tawjari forms free of cost it's available akoina asina phangkadawa mafamna SDO office akoigi SDO Nambol SDO Bishnupur SDO Moirang amadi police station khudimakta sigi forms free oina phangani form pishan bagi last date na 10th of September ni alna free da phangbigani free da dum hujiki mafam singdu da dum pishan biu koi half marathon run sida yawbiu saruk yawbiu mai pahan biu ichanupigi damak akoi mayam puna hona minarasi World Martial Arts Union na Sinduna South Korea gi Chungju Stadium da Laibak Chamaga Taruk na sarukya aduna chathariba Taranipan Suba World Martial Arts Festival gi saruka moina pangthokiba Manga Suba International Tangcha Championship na siloisinkrei Laibak Nipan na sarukya aduna pangtholiba championship aduda Indiana gold medal 12 amadi silver medal ahum punna medal 13 lauduna point humfuga 13 fanglaga overall team champion oikrei Philippines na ani suba amadi Uzbekistan na ahum suba taki
I think Thangta should be promoted in the Philippines. I really don't think that it should be limited to just India. We may not be as ambitious to go globally, but maybe we can start with the Asian region since India is already in Asia. Maybe expand to East Asia, Northern Asia, Southeast Asia. Because I think Thangta is super culturally heavy, and I think it would work well with a lot of the different martial arts. It's a pleasure for me to play Tangta. It's my first time, and I'm so overwhelmed to my award. I didn't expect anything. I just want to experience, and then yeah, I'm so thankful. Amoromda World Martial Arts Festival gi mari ni chanba numittagi hoba tongan ba eventa Weapon Men's Single Martial Arts Contest Lebak Taretna athoi hen tanabada India gi yumnam dizena thang haiba eventa final gi damak yaurakle loinana group ki oina lebak tarani thoina tongan ba eventa India gi thang ta timna final thengnabada manga khangat pada yaurakle lebak sing adude Uzbekistan, India, Malaysia, Bulgaria amasung Vietnam ni hayeng manga ni chanba numita final thengnaragani. Chongju Martial Art Park ta chathariba World Martial Art Festival asigi marini chanba numit asida tongan ba event singda atho en tanari Weapon Men Single event ta India gi yumnam dijena thang haibada final thingnana ba manga khangat pada yaukle loina na group ki oina final thingnana ba team manga khangat pada India gi thang ta team yaukle hayeng final thingnaragani pawdom jari ba party khuman Chongju South Korea District Sports Association Chandel Nasindana Chathariba Ahanba Autonomous District Council Chandel Trophy Super Division Football League Singani Taramapangi Ngasi Kapam Playground the Sanakiba Ahanba match da Lewa Changning Youth Cultural Club LCYCC Amade Raningku Youth Club HYC Panjal Ani Chanaduna Dota Kray Ani Suba match na New Wangparal Youth Club MWYC na Kapam Development Club ke Disibu Panjal Aman Sinoda Maitiba Pikray Football trophy asi hayengi match leiroi September manga gi match singda Chakpi Karong Tampi da Ahanba amade ani suba match singda mathang sitna United Lamkang Football Club ULFC na UFLC ga Rengkhang Youth Club HYC ga thengnaragani amade Tampi Football Club TFC ga Kapam Development Club KDC ga sanaragani hairi Nature Cure and Yoga Hospital Kongba Khetri Lekai na Sinduna ngasi Kongbada leiba Karak Kong Yoga Center da hokiba August 13 38 fauba All India Yoga Cultural Federation na Sinduna Nagpur da pangthokiba Kuntranithoi Suba National Yoga Championship da medal lawrakraba Imphal East District ki Yoga Sanaroi Sing amadi saruk yaruba official sing taramna upagi tharamma pangthokre taramna upagi tharamadu da Kongba Uchekon Nongpo Gram Panchayat ki Pradhan Nongmaithem Zatumanina Hakchang fana amadi nungaina leige hairagadi yoga masana sibu chang naina sanaba mathautai yoga chang naina sanabana hakchang bu nada yektana thambada chauna mateng pangle nakalamaromda yoga sanabana pungning hakchangda afaba wakal khalali haiki October के मरी दगी तरा फौबा हिमाचल प्रदेश के सिमला दा पांगथोकदौबा मरी सुबा एलाइट मेंस नेशनल बॉक्सिंग चैंपियनशिप लिसिंगनी तरामापंदा सरुक यारुनबा स्टेट सीनियर बॉक्सिंग टीम खननबा ट्रायल सिलेक्शन लाकलिबा सेप्टेंबर 9 गे अयुक पुंग 9 ताबा मतमदगी खुमल लंपाक बॉक्सिंग एरिना दा पांगथोकलगनी हाइना मणिपुर एमेचर बॉक्सिंग एसोसिएशन ना थादरप चेरल अमना खंगलकले ngasi nungthil phone kiba pauche singda kari kari maru we pau yaw kiba habadu myam puna khangminasi Kanglaipak ki maira
VC amadi din haptuna National Sports University Imphal da mapung fana thabak holagani. RIMS da MBBS tamliba mahiroi nupasing gi enjang da til yoromadage mahiroi sing irang horakre. Ngasisu banamyam gi mahuksa gi punsida yamna sauna akai papikre. Ifiji mai thakhi. UPM na sinduna kasom khulenda nongmagi oiba free health camp pangthokre. Mangkhiba kwatha gi ningthau hingna phangle. Teachers Day gi thorom pangthokpada athingba thamle. JSCC Kangla Pau National Sports University World Class Thak ta semgalagani. Manipur da tatana hingsa chathabana chawkha thorang da mangjabo oigani. Regiju JSC na kokhiba General Strike ngasi nini chanbada su sauna akai papikre. Chief Minister amadi Principal Landoni gi mitam mai thakre. September manga gi ozagi numit tawbiganu athingba thamle. Peter Delhi da mathol mari gi building ningkhaibada ani Maharashtra da mai chakpada mari sire. Pogzel National Sports University Yengshin Kre Sanaroi Kudimak Tabak Pina Bohanaragani Kiren Regiju September Mangada Teachers Day Pangthokpa Athingba Thamle JSCC RIMS ki casualty patient sing na penedre Chief Minister amasung Landhoni gi ifiji mai thakre RIMS ki mairoi sing irang hokre UPF na medical camp pangthokre Pandam Kiren Regiju na koktrukta semgaliba Sports University Yenglamle Saukhat thorangda ayat papibagi mahuta sports ta mai onsinbana saukhat kani Kiren Regiju Miyoi ama laikhidabaga mari leinana police personnel manga suspend tawkhre institute singda teachers day pangthokpada athingba thamle JSCC amjugi kumonga loinena selgi mateng nidanaba appeal tawrakli RIMS da irang haurure bebishana misigi pungni funipan gi banchathari JSC na pendaba phongdokre manaba bebishana gi mihat ki asumba langla langjil puthona bataksinduna ngarang dagi chatharakpa pungni funipan gi general strike chathari mayai ka bachinja ki mayokta chathabalan leptri Kasom Kolenda Medical Camp Pangthokre PHC bu Lanai NGO da sinaba yaningde Aroibada maroiba paw mukhanna National Sports University ki mapung fawa Vice Councillor amadi din athubada lauduna Imphal da famanduna mathau tawhanaba hawallagani haina Kiren Regiju haikre Baby Sonagi JSC na kaukiba pungni funipan gi general strike chathari Khongjang Singh na Chief Minister amadi Principal Landhoni gi mitam mai thakre School amadi Institute Singh da Teachers Day pangthokpada Joint Students Coordinating Committee na thingba thamkre RIMS ki hostel da laiduna Dr. Tamliba Mahiroi Singh yan sangda tin yawi haibagi wahauda ngasi ayuk Mahiroi Singh na irang horakre ngasi ge wenadi matang asida Manipuri Paulo Shinjare Paumi ang tabiri ba mayam punamakpo ASHAPRIYA namukana kurumjari